ꯑꯍꯥꯟꯕꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯁꯥꯏꯠ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯀꯣꯔꯣꯡꯉꯥꯟꯕ ꯈꯨꯃꯟꯅ ꯐꯣꯡꯗꯣꯔꯛꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎꯗꯝ ꯈꯇꯪ ꯃꯌꯥꯝꯅ ꯊꯝꯖꯒꯦ꯫ ꯆꯪꯕ ꯌꯥꯗꯅ ꯂꯩꯔꯤꯕ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯂꯩꯐꯝ ꯃꯣꯡꯕ ꯍꯟꯕ ꯁꯥꯐꯣꯡ ꯍꯟꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯅꯠꯇ꯭ꯔꯕꯗꯤ ꯃꯩꯇꯩꯁꯤ ꯑꯅꯝ ꯑꯍꯥ ꯆꯨ ꯂꯩꯔꯅꯤ꯫ ꯏꯄꯨꯊꯧ ꯌꯣꯏꯃꯣꯡꯕ ꯁꯥꯐꯣꯡꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯅ ꯃꯤꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤꯒꯤ MLAꯁꯤꯡ ꯄꯨꯟꯅ ꯗꯦꯜꯂꯤꯗ ꯋꯥꯔꯤ ꯁꯥꯅꯒꯗꯧꯔꯤ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ ꯂꯧꯈꯠꯂꯛꯄ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯑꯣꯏꯅ ꯊꯥ ꯑꯁꯤꯒꯤ 15ꯗ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ MLAꯁꯤꯡ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯒꯅꯤ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯄꯥꯎ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯁꯥꯅꯅꯕꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯧꯈꯠꯂꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯂꯤꯇꯥꯟ ꯑꯁꯤ ꯁꯤꯛꯀꯤꯕꯨꯡ ꯈꯨꯜꯒꯤ ꯁꯔꯨꯛꯅꯤ꯫ GPRN ꯂꯤꯇꯥꯟ ꯕꯖꯥꯔ ꯑꯁꯤ ꯁꯤꯛꯀꯤꯕꯨꯡ ꯁꯔꯀꯥꯐꯨꯡ ꯈꯨꯜꯒꯤ ꯁꯔꯨꯛ ꯑꯃꯅꯤ ꯍꯥꯏꯔꯗꯨꯅ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯗ ꯄꯤꯄꯜꯁ ꯔꯤꯄꯕ꯭ꯂꯤꯛ ꯑꯣꯐ ꯅꯥꯒꯥꯂꯦꯟꯗ GPRNꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯔꯩꯈꯣꯡ ꯀꯨꯀꯤ ꯈꯨꯜꯒꯤ ꯆꯤꯐ ꯁꯣꯌꯝ ꯕꯥꯏꯇꯦꯅ ꯏꯟꯀ꯭ꯔꯣꯁ ꯇꯧꯔꯛꯄ ꯑꯁꯤ ꯏꯂꯤꯒꯦꯜ ꯑꯣꯏꯅ ꯈꯨꯟꯗꯥꯁꯤꯜꯂꯛꯄꯅꯤ꯫ ꯃꯁꯤꯗ ꯁꯤꯛꯀꯤꯕꯨꯡ ꯈꯨꯜꯒꯤ ꯍꯦꯠꯃꯦꯟꯒꯤ ꯑꯌꯥꯕ ꯂꯧꯕ ꯂꯩꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏꯄꯥꯎꯁꯤꯡ ꯃꯌꯥꯝꯅ ꯊꯝꯖꯔꯤ꯫ ꯑꯍꯥꯟꯕꯗ ꯁꯦꯜꯒꯤ ꯗꯤꯃꯥꯟꯅ ꯁꯤꯟꯃꯤꯁꯤꯡ ꯆꯩꯊꯦꯡ ꯄꯤꯔꯦ ꯈꯪꯂꯕ ꯐꯥꯎꯕ ꯂꯩꯉꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯉꯝꯇꯕ ꯉꯝꯗꯦ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ꯫ ꯉꯁꯤ ꯏꯔꯝꯗꯝ ꯑꯁꯤꯗ ꯅꯣꯡꯃꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡꯒꯤ ꯃꯃꯜ ꯍꯦꯟꯒꯠꯂꯛꯂꯤꯕꯁꯤ ꯂꯩꯉꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯃꯤꯠꯌꯦꯡ ꯆꯪꯗꯅ ꯃꯤꯌꯥꯝꯅ ꯋꯥꯔꯤꯕꯁꯤ ꯈꯪꯁꯤꯟ ꯎꯁꯤꯟꯅꯗꯨꯅ ꯂꯩꯔꯤꯕꯁꯤ ꯑꯆꯧꯕ ꯃꯤꯑꯣꯏꯕꯒꯤ ꯍꯛ ꯈꯣꯡꯒꯥꯎꯅꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯅꯣꯝꯂꯒ ꯆꯥꯔꯝꯕꯁꯤꯡ ꯃꯅꯤꯄꯨꯔꯗ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯗꯨꯅ ꯂꯥꯛꯂꯤ꯫ ꯅꯣꯡꯃꯒꯤ ꯁꯨꯗꯨꯅ ꯇꯥꯜꯂꯝꯕ ꯁꯦꯜ ꯁꯨꯐꯝ ꯂꯩꯔꯛꯇꯕꯅ ꯑꯃꯗꯤ ꯊꯥꯒꯤ ꯇꯣꯂꯣꯞ ꯑꯃꯗꯤ ꯅꯣꯡꯃꯒꯤ ꯈꯨꯠꯁꯨꯃꯟ ꯄꯤꯔꯝꯕ ꯃꯄꯨꯁꯤꯡꯗ ꯑꯆꯧꯕ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯅꯝꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯟꯃꯤꯁꯤꯡꯒꯤ ꯅꯣꯡꯃꯒꯤ ꯈꯨꯠꯁꯨꯃꯟ ꯅꯠꯇ꯭ꯔꯒꯅ ꯊꯥꯒꯤ ꯇꯣꯂꯣꯞ ꯄꯤꯕ ꯉꯝꯂꯛꯇꯕꯅ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯔꯤ ꯍꯥꯏꯕꯁꯤ ꯈꯪꯅ ꯂꯩꯁꯤꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤ ꯉꯛꯇꯕ ꯉꯝꯗꯦ ꯍꯥꯏꯅ ꯈꯥꯡꯉꯕꯣꯛ ꯑꯋꯥꯡ ꯂꯩꯀꯥꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯁꯨꯡ ꯈꯥꯡꯉꯕꯣꯛ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯅ ꯄꯨꯟꯅ ꯁꯍꯤ ꯇꯧꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯅꯣꯡꯃꯒꯤ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯁꯤꯜꯂꯛꯄꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯆꯪꯂꯛꯂꯤꯕ ꯄꯣꯠꯆꯩ ꯄꯨꯕ ꯇ꯭ꯔꯛꯁꯤꯡꯗ ꯑꯆꯧꯕ ꯁꯦꯟꯊꯪꯒꯤ ꯗꯤꯃꯥꯟ ꯂꯧꯗꯨꯅ ꯃꯅꯤꯄꯨꯔ ꯌꯧꯔꯛꯄꯗ ꯄꯣꯠꯆꯩꯒꯤ ꯃꯃꯜ ꯑꯇꯤꯌꯥ ꯄꯥꯛꯅ ꯋꯥꯡꯈꯠꯂꯛꯂꯤ ꯍꯥꯏꯕꯁꯤꯁꯨ ꯂꯩꯉꯥꯛꯅ ꯈꯪꯗ ꯎꯗꯅ ꯂꯩꯁꯤꯜꯂꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯁꯕꯖꯦꯛ ꯑꯣꯏꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯅ ꯆꯠꯊꯔꯤꯕ ꯇ꯭ꯔꯛꯁꯤꯡꯗ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯇꯧꯍꯜꯂꯤꯕꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯑꯁꯤ ꯊꯥꯋꯣꯏ ꯎꯁꯤꯠꯇꯕꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯑꯗꯨꯈꯛ ꯅꯠꯇꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯇꯧꯍꯟꯕ ꯉꯝꯍꯟꯗꯕ ꯑꯁꯤꯁꯨ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯊꯨꯕꯗ ꯃꯤꯠꯌꯦꯡ ꯆꯪꯐꯝ ꯊꯣꯛꯏ ꯍꯥꯏꯔꯤ꯫ ꯅꯣꯡꯃ ꯀꯥꯡꯗꯅ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯆꯩꯒꯤ ꯃꯃꯜ ꯋꯥꯡꯂꯤꯉꯩ ꯆꯦꯔ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯈꯨꯜ ꯉꯥꯛꯄꯒꯤ ꯃꯤꯡꯗ ꯇꯟꯖꯥ ꯂꯧꯔꯒ ꯂꯨꯞ ꯀꯌా ꯑꯃꯅ ꯄꯥꯟ ꯗꯨꯀꯥꯟ, ꯒ꯭ꯔꯣꯁꯔꯤ ꯗꯨꯀꯥꯟ, ꯐꯥꯔꯃꯥꯁꯤ, ꯁ꯭ꯀꯨꯜ, ꯀꯣꯂꯦꯖ, ꯍꯣꯁꯄꯤꯇꯥꯜ, ꯐꯤꯒꯤ ꯗꯨꯀꯥꯟ, ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯕ, ꯉꯥ ꯌꯦꯟ ꯌꯣꯜꯂꯤꯕꯁꯤꯡ, ꯑꯣꯇꯣ ꯒꯥꯔꯤ ꯊꯧꯔꯤꯕꯁꯤꯡ, ꯄ꯭ꯔꯥꯏꯚꯦꯠ ꯕꯦꯡꯛꯁꯤꯡ, ꯌꯨ ꯁꯨꯡꯕꯅꯆꯤꯡꯕꯁꯤꯡꯗ ꯁꯦꯜꯒꯤ ꯑꯆꯧꯕ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯗꯤꯃꯥꯟ ꯇꯧꯁꯤꯟꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗꯤ ꯗꯨꯀꯥꯟ ꯅꯠꯇ꯭ꯔꯒꯅ ꯃꯁꯥꯒꯤ ꯁꯤꯟꯊꯥ ꯂꯦꯞꯇꯨꯅ ꯈꯥꯡꯅꯕ ꯀꯌꯥ ꯌꯥꯎꯔꯛꯂꯤ꯫ ꯁꯤꯟꯊꯥ ꯂꯦꯞꯄꯗꯒꯤ ꯍꯦꯟꯗꯣꯔꯛꯄꯗ ꯅꯠꯇꯅ ꯃꯁꯥꯒꯤ ꯗꯨꯀꯥꯟꯁꯤꯡ ꯌꯣꯟꯊꯣꯛꯅꯔꯛꯄꯁꯨ ꯊꯦꯡꯅꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯇꯥꯟꯐꯝ ꯑꯁꯤ ꯇꯥꯅꯅꯕ ꯁꯤꯜꯂꯤꯕ ꯑꯁꯤ ꯀꯅꯥꯅꯣ? ꯀꯔꯤꯒꯤꯗꯃꯛ ꯑꯁꯨꯝꯅ ꯊꯣꯛꯍꯜꯂꯤꯕꯅꯣ? ꯂꯩꯔꯤꯕ ꯂꯩꯉꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅꯁꯨ ꯍꯪꯂꯛꯂꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯅꯣꯡꯃꯒꯤ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯒꯤ ꯃꯃꯜ ꯈꯨꯗꯛꯇ ꯍꯟꯊꯍꯟꯗ꯭ꯔꯕꯗꯤ ꯑꯃꯗꯤ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯇꯧꯔꯤꯕ ꯂꯨꯞꯁꯤꯡꯅ ꯗꯤꯃꯥꯟ ꯈꯨꯗꯛꯇ ꯂꯦꯞꯇ꯭ꯔꯕꯗꯤ ꯂꯩꯀꯥꯏ ꯈꯨꯜꯁꯤꯡ ꯄꯨꯟꯁꯤꯜꯂꯒ ꯑꯆꯧꯕ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯂꯥꯎꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛꯅ ꯑꯃꯗꯤ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯇꯧꯔꯤꯕ ꯂꯨꯞꯁꯤꯡꯅ ꯋꯥꯈꯜ ꯇꯥꯅꯕ ꯄꯥꯎꯖꯦꯜꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯊꯝꯂꯛꯂꯤ꯫ ꯑꯃꯔꯣꯝꯗꯅ ꯍꯣꯝ ꯒꯥꯔꯗꯀꯤ ꯇꯣꯉꯥꯟꯕ ꯀꯃꯥꯟꯗꯦꯟꯠ ꯖꯦꯅꯔꯦꯜ ꯍꯥꯞꯄꯤꯅꯕ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯍꯣꯝ ꯒꯥꯔꯗ ꯑꯦꯝꯄ꯭ꯂꯣꯌꯤ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯆꯍꯤꯒꯤ ꯃꯤꯐꯝ ꯉꯁꯤ GM ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯍꯣꯝ ꯒꯥꯔꯗꯁꯤꯡꯒꯤ ꯇꯣꯉꯥꯟꯕ ꯀꯃꯥꯟꯗꯦꯟꯠ ꯖꯦꯅꯔꯦꯜ ꯍꯥꯞꯄ ꯌꯥꯎꯅ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯁꯤꯟꯕꯤꯕꯒ ꯂꯣꯏꯅꯅ ꯋꯦꯜꯐꯤꯌꯔꯒꯤ ꯊꯕꯛꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯏꯈꯠꯄꯤꯅꯕ ꯂꯩꯉꯥꯛꯇ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯃꯤꯐꯝ ꯑꯗꯨꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯃꯅꯤꯄꯨꯔ ꯍꯣꯝ ꯒꯥꯔꯗ ꯑꯦꯝꯄ꯭ꯂꯣꯌꯤ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯌꯥꯡꯂꯦꯝ ꯃꯪꯒꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯍꯣꯝ ꯒꯥꯔꯗꯁꯤꯡꯒꯤ ꯇꯣꯉꯥꯟꯕ ꯀꯃꯥꯟꯗꯦꯟꯠ ꯖꯦꯅꯔꯦꯜ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯣꯝ ꯒꯥꯔꯗ ꯄꯔꯁꯣꯅꯦꯜꯁꯤꯡꯗ ꯍꯤꯔꯝ ꯀꯌꯥꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯃ ꯌꯣꯛꯅꯔꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯍꯣꯝ ꯒꯥꯔꯗ ꯄꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯑꯣꯏꯅ ꯐꯪꯐꯝ ꯊꯣꯛꯄ ꯈꯨꯗꯣꯡꯆꯥꯕ ꯈꯨꯗꯤꯡꯃꯛ ꯐꯪꯗꯅ ꯂꯩꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ꯫
Ngasigi mifam aduna home guard singi tungan commandant general hapinaba lairiba awat apa sing khudakta mengkhat pinaba madi home guard personnel singi phangpham thoba khudong saba sing pibinaba lengak takshin ba haina su amat oina warep lokhiena pausta makhatari makha satharak poina kangla pau gi editorial myam thamjari anti extortion cell gi ahan ma khongthak national highway da miyeng sangu state asida senkhai thumkhai Senthau bom langsinba amadi nongmai kapigi sa hengalakliba lakshinanaba Manipur police na anti-extortion cell hangdoktuna thabak lokhatpa haure haiba wapa Manipur police ki IG intelligence ke kabifna thangju numita phongtokre Manipur police na senkhai thumkhai lakshinanaba thaurang lokhatle hairibisi national highway si Imphal Dimapur amasum Imphal Jiribam lambi gi tuan ba mafamsingda singi sakhangdaba khulai paibisingna phongna post hangduna illegal tax sing lobagi thabak sathariba ahan maming sanganingi masigi iroindana lifeline oiriba lambi asida economic blockade ban tawba madi lambi ani asida kuki criminal singna mitei singna satok sin tawbada athingba thamliba sing takthokpa madi pharaga logi pifam thokpa serak pibagi thabak lokhalo Tampaki mafam sing yauna khwerambal kaithil manungda senkhai thumkhai sathabagi sa hengalakibagi maru oibadi national highway ra satok sin Thingzin khiba amadi illegal migrants in kuki zau narco terrorist sing nam mitei singi masata landara khibagi wathoka mari reine landara khiba terrorist sing laksinduna wathoki waroshin lerakpa matamda senkhai thumkhai gi sang mathanta nem thajakhi gani thaje Isterasi the talk live Irangi waroshin laitriba makai senkhai thumkhai nem thanaba tharang lakholaba sukhara makai hanthan bangambanatana mapung phana control tobu ngamgani thajadi Central government amadi state langangna sin kuki zau terrorist na yelhaumi mitei miyambu genocide sathaduna apunbagi saktam thugairaga makoigi tongan ba laibak semnaba landa sathariba sigi mayopta central forces na lanthengna dun apunbagi saktam ngaknaba thaurang lokholabadi senkhai thumkhai gi wathuk leramloi manipur thugaina ba mitei miyamna nongmai sindol onsinduna lamlo lang satharakpa sing thingba madi maithiba pinaba miyamna lanjang sangsinbada mathau tabu khusu khulai amadi sinjaki awat apakya leibadagi menkhatnaba miyamdagi senkhai thumkhai gi thabak satharakhibani masidi miyamna masagi punsi amadi mareba kannanaba honabada tangai fadana senkhai thumkhai gi thabak satharakhibani haina lawi adubu leibak thibadi lan ngakpa amadi apunbagi saktam kannanaba khongjang sangsinbagi mingda miyamgi maraktagi Oizanam thiba miyoisingna khutpu semduna natragana maranai oina senkhai thumkhai sathaba yaudaba nati amaromdana sakhangdaba khulai paibisingi maraktagi pubu thangma ngamdaba senkhai ga mari leinana senthau bob langsinba madi nomai kapsenduna aki akhang pibigi thawong sathaba yaurabadi thawong adu terrorism gi masat oibana khongkhom handokpa tarabadi miyamgi thajaba mangandaba ngamani Laibaki amadi miyamgi yaifunaba sangsinba khongjangsinda sel thumgi awatpa leirakpa matamda miyamdagi maram saba mongda sel thum physically mentally mateng lawba haibasi haumsani adubu miyamgi mateng lawbada force sizinaduna aki akhang piba tawridabani Laibaki amadi miyamgi damak kathoklaba miyoi natragana lupsingna miyamda aki akhang piduna nongmai sindol onsinba amadi apamba phangnaba honabada aki akhang piduna phusaiba Hat putupagi thabak satharabadi miyamgi mateng phangdanabagi maram oiraktuna pandamdagi ona tainaba maikeida sakhibe leibaki manghraba ningtamba hanjinnanaba natragana phurupki apunma saktamna singnarakpa singmayuknaba haibisi miyam punamaki tangai fadaba mathawdangni lupsingi lusingna kathokpaga loinana miyambu lamjingduna pandam phangnaba jangsinba khongjangi ona tainabada miyamda aki akhang piba madi nampu sizinaba thoklabadi miyamna sangshiliba khongjang adudagi nathaiduna leirakpa thoklabadi pandam phangba ngamdana hotnajariba punama arema takhibiye state asida illegal migrants in kuki singna landarakliba simaithiba pinaba honabada miyam punamak amatu oina phirep lawminaba mathoktai phirep asi lawbada state lenga kisu thawdang sauna leitaba nathi isagi iramdam kanba haibisi isagi ithawdangni mito amna kangadaba nathi maramdi Maram singasi leibani state lengang na thauna leina yeknaba maithiba pinaba araiba pangal thauna lingjal puthokpa mathoktai loinana thoklibi irangi mingda phuruki saktam ngaknaba lanjangi khudong saba lawraga miyamna puba thangma ngamdaba senkhai sathariba singadu kanano haibdu thidoktuna phuruki saktam ngaknaba kathokliba singi mingsat thiandanaba honaphamthi Manipur lengangna anti extortion cell hangba law and order ga mari leinaba khongthangni
mai pakpa natragana paktaba haibisi intelligence department ga chauna mari leini heba kangla pau editorial mem na thamjari makha chatharak poina to pau mana haiti da geng khutpu sing na sara heliba angang sing recruit tawraga security ga lanthengna na bu khonari haiti da khulai paiba geng kangbu sing na sara henbigi awaba mayoknaraba angang kya bu namduna recruit tawraga international security force ka lanthengna na bu khonari hain human right was HRW gi maikedi gi phongdorakli arm group asina haiti ayamba saruk sing control toribani makoina masing yamlaba chawa thakpa phangdraba angang kya amada chana thanaba chinja amadi lepham chapham na singba piraga geng kangbu sida recruit tawgi thabak sa thare haina right group ki maikedi gi phongdorakli human right was na phongdokhi ba warul gi matungi nati haiti gi geng members sada kunthra gi sangdi angang sing oire makoina ain kaiba thawong sing kaya ama sa thabaga loina khulai paiba lanmi ohenba natragana spy ohenba ga loina seski lamda namja namthek pibegi oiba thawong kya ama sa thabiri hari criminal group asiga loina riba angang sing aduga unaduna wari sanaraba matamda wafam sing asi chapsana khangba ngamlakhibani makoina phongdoki ba warol gi matungina masing yamlaba angang kya amadi geng kangbu da yawre masi maru oina international security force amadi haiti gi police ki mayokta lanthengna nabagi damakta ahenba personal darkar laibadigi angang sing adubu namdana recruit tawrakpani haidi criminal group asina control toriba area da karigomba haiti gi government operation sa tharakpa taragadi criminal gang kangbu sina angang sing adubu human shield oina sizinnarakpasu yana lairi haidi english ngani ga taraga mathoi gi july thada president Jovenels Moispu Association tawkraba matung tarakpada haiti leiba sida kangkhong saiba phibam ama mayukna duna lakpi leiba asida leidiba miyoi million 5.4 na saba thakpa phangdabi awaba mayukna re duga miyoi million 2.7 na khulai paiba group oina leidi masida miyoi million tangkhai amarom henbadi angang singna oidi haidi Kenya leiba asina UN na back toba security force ki ahanba contingents oina thap tawri makoina jun thada Caribbean nation asida ain amadi santi raksha hanjin hanana bo honari funding gi award pa leibana maram oirga UN na back toba security force asi deployment toba do khodong sada ba mayuk na badi leiri machine maram oirga khulai pai geng kangbu gi mising hengalakna maram oirga akan ba lan soknari haidi haukiba sayolda grand grip geng kangbu na angang yauna miyoi humdra di hakhi pon sonde western town geng kangbu aduna yumthong khuding sanglaga masing yamlaba miyoi sing adu kaptuna halamkhibani makhona yum kai kya mas mai thadokuna ama ata tholamkhi geng leader lakshan ilana phongdokibu wafum mada civilian sing bu hat patupugi thawong sing sa tharakli basi police amadi vigilante group na makhoi gi combat sing lepa leitana halakhiba sigi laman khumbani hari agriculture gi town oiba mafam adudigi miyoi lising taruk hena lanjenakre rival faction sing na suleba sigi tungan mafam kya control tawsinabigi damakta lan sokna duna lairi hena su paus ta makhata na report tawri adu hausko ina di myam paus matang solution jarage masamyam puna no update ngaminasi